ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯅꯥꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯦꯟꯇꯦꯜ ꯏꯜꯅꯦꯁ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯤ ꯃꯌꯥꯝꯅ ꯅꯪ ꯋꯥꯈꯜ ꯄꯪꯈꯟ ꯈꯟꯖꯤꯟ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯇꯣꯏꯅ ꯇꯥꯏ꯫ ꯑꯗꯣ ꯁꯥꯏꯀꯣ ꯑꯦꯟꯗꯣꯀ꯭ꯔꯥꯏꯅꯣꯂꯣꯖꯤ ꯀꯧꯕ ꯁꯕꯖꯦꯛ ꯑꯃꯈꯛ ꯂꯩ꯫ ꯁꯤꯅ ꯁ꯭ꯇꯗꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯤꯡꯁꯦ ꯕ꯭ꯔꯦꯟꯅꯦ, ꯑꯗꯩ ꯍꯣꯔꯃꯣꯟꯅꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗꯣꯀ꯭ꯔꯥꯏꯟ ꯁꯤꯁꯇꯦꯝꯁꯦ, ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯏꯟꯇꯔꯦꯛ ꯇꯧꯅꯔꯀꯥꯟꯗ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃꯈꯛ ꯄꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯁꯦ ꯃꯥꯁꯤ ꯌꯥꯝ ꯁ꯭ꯇ꯭ꯔꯦꯁ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯛꯄ, ꯍꯥꯏꯕꯗꯤ ꯀ꯭ꯔꯣꯅꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ HPA ꯑꯦꯛꯁꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯍꯥꯏꯄꯣꯊꯦꯂꯥꯃꯁ ꯄꯤꯇ꯭ꯌꯨꯇꯔꯤ ꯑꯦꯗ꯭ꯔꯤꯅꯦꯜ ꯑꯦꯛꯁꯤꯁ ꯍꯥꯏꯕꯁꯤ ꯇ꯭ꯔꯤꯒꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯂꯗ ꯁ꯭ꯇ꯭ꯔꯤꯝꯁꯤꯗ ꯁ꯭ꯇ꯭ꯔꯦꯁ ꯍꯣꯔꯃꯣꯟ ꯀꯣꯔꯇꯤꯁꯣꯜ ꯍꯥꯏꯁꯤ ꯃꯌꯥꯝ ꯔꯤꯂꯤꯁ ꯇꯧꯔꯒ ꯃꯤꯑꯣꯏꯕꯒꯤ ꯑꯦꯟꯖꯥꯏꯇꯤ, ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯕ ꯑꯅꯥꯕꯁꯤ ꯅꯥꯍꯟꯕ ꯉꯝꯃꯤ, ꯅꯠꯇ꯭ꯔꯒꯅ ꯑꯣꯜꯔꯦꯗꯤ ꯅꯥꯔ ꯂꯩꯔꯒꯁꯨ ꯃꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯍꯟꯕ ꯉꯝꯃꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯔꯣꯏꯗ ꯗꯤꯁꯑꯣꯔꯗꯔ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯊꯥꯏꯔꯣꯏꯗꯀꯤ ꯍꯣꯔꯃꯣꯟꯁꯦ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯕ ꯃꯇꯝꯗ ꯁꯥꯏꯀꯥꯏꯇ꯭ꯔꯤꯛ ꯁꯤꯝꯇꯝꯁ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯛꯄ ꯉꯝꯃꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯤ ꯋꯥꯈꯜ ꯈꯟꯖꯤꯟꯕꯒꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯄꯪꯈꯟ ꯈꯟꯖꯤꯟ ꯇꯧꯔꯤꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯣ ꯃꯤꯑꯣꯏ ꯑꯃꯁꯦ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯁꯐꯨꯜ ꯑꯣꯏꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟ, ꯃꯉꯣꯟꯗ ꯀ꯭ꯔꯣꯅꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯍꯜꯂꯤꯗꯣ ꯀꯔꯤ ꯇꯧꯕꯒꯤ ꯂꯩꯍꯜꯂꯤꯅꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ, ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯁꯁꯨ ꯃꯦꯅꯦꯖ ꯇꯧꯔꯒꯗꯤ ꯃꯥꯒꯤ ꯑꯅꯥꯕꯁꯤꯡꯗꯣ ꯂꯥꯏꯌꯦꯡꯕꯗ ꯂꯥꯏꯍꯟꯒꯅꯤ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯆꯥꯔꯒꯁꯨ, ꯐꯅꯌꯥꯝ ꯂꯥꯏꯌꯦꯡꯕ ꯐꯅꯌꯥꯝ ꯁꯤꯛ ꯇꯧꯔꯒꯁꯨ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯁꯇꯣ ꯃꯦꯅꯦꯖ ꯇꯧꯗ꯭ꯔꯒꯗꯤ ꯑꯅꯥꯕꯗꯣ ꯐꯒꯠꯄꯗ ꯋꯥꯒꯅꯤ, ꯅꯠꯇ꯭ꯔꯒꯅ ꯐꯒꯠꯄ ꯉꯝꯗꯕꯁꯨ ꯌꯥꯏ, ꯐꯔꯨꯔꯒꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯥꯍꯜꯂꯛꯄꯁꯨ ꯌꯥꯏ꯫